Akashvani Imphal, Wahengbam Washington na pau pajari, ahanbada maruiba pau. Sitting mga legadaba tarani Toishuba Manipur Bidan Sabagi mga subamipam ngasiragi haukre. Mukhyamantri Nongthombam Biren Singh ngasi Raja Bidan Sabada Senba Sahi lisingani kunmari kunmangagi lupa koti lising kuntramari sangma amahian bagi budget puthokre. Mukhyamantri na hairi Sarkar asina Manipur ki ngamkhai amadi miyam gi punchi lanthum mapung phan ngak na basab yungno lepli. Manipur da sungasi zati ki bigyan gi numit tongan belup sing na sindo na pangthok na kre amasung security force ki chawno mai pakpa amoina Gujarat ki samudra khongban dagi drug kilogram lising ahum chama hena fare. Rajapal Anusya Wikena Hairi, Mamang Chehigi, me Ahumdagi Haurakiba, Kangluki Irang Asida, Tokaning the Batodok Sing, Tokandana Basarkarna Honari, Tarani Toishuba, Manipur Bidan Sabagi Mangaso, Mipam Haudopagi Warolda, Irang Asinemta Nabasarkarna Paket Patabak Sing Paladuna Rajapalna Hai, Miam na mayok na riba awapasing kokan na ba amadi, irang asina sokalaba mapam sing yang sinaba, Raja Bidan Sabagi member Taruk Yawa, Crisis Management Committee Semkre. Mang na hai, Raja ki Security Force amadi Central Armed Force amasung Lanmina, Raja siki maruay ba mapam singda, area domination tauna ba amadi, ay namasung santi raksangang na bagi tabak da seasonary. Rajapal na hai, ain kaiba moongda miyoy karana laki ba kusukulay sing lokat na ba intelligence ki mateng logdo na operation sa tabakaloy na kusukulay sing tampamda ayan ba security force sing season na duna section na ngak selali. Sing nga mali tampaki mapam kaya da check post na sing ba hangtok duna akak na ba mapam karada frisking satari. Raja chida thok liba hingsa ge thokdok asida miyoy chani tara mapal gi punsi mang ki badu laibak thibani hayaduna Rajapal na laikhidraba singi imong manungda lupa lak tara gi ex gracia supire hairi miyam gi tengbang na bigi damak paikhat liba thabak singi matang da palladuna sarkar asina Raja sida tangdu leitaba phibam porak na bahonari haina su Rajapal na makata ki mang na hai irang leiba mafam singda security force sing thambadagi haujik santi rakchagi phibam tapna phagalakli amasung chawkhat thorangi thabak singchu paikhatpa haurakli santi rakchagi phibam masina maram oiduna lisingani kulhumdagi kharip season da laumi singna lau ubangam khidab adugi yangtuna Bharat Sarkar na lupa koti kuntra manga lakh humpu kai thorakle mangna hai मेरी सरकार 3 मई 2023 को शुरू हुई हिंसा के बाद परिस्थितियों में अथक प्रयास कर रही है। मणिपुर राज्य परिवहन सेवाओं ने मई 2023 के महीने में अस्थिर स्थिति के दौरान 4000 से अधिक छात्रों और फंसे हुए नागरिकों को सुरक्षित स्थानों पर पहुंचाया। मेरी सरकार ने सुरक्षा सलाहकार, नए मुख्य सचिव और डीजीपी की नियुक्ति की। कदमों का आकलन करने के लिए विधानसभा के 6 सदस्यों वाली एक संकट प्रबंधन समिति का गठन किया गया था। Rajapal na makata na hai miyam da hidak langthak amadi atay polam sing ningthi na phangan na basu honari singi jila singda lairiba matik charaba Dr. Singi matakta kendra gi haksel amasung yaiphay yombal mantraloy na tharakpa specialist Dr. Taramarisu mathaw tawri Hingsa asina sokalaba mahayroi singi yangduna jila khudingmakta lairiba mahayroi singna saruk yaba ngamgadaba maongda parikya sing silli lanjen na riba mahayroi singna makoy gi mahay masing makata na tambang amnabagi damak Chief Ministers College Students Rehabilitation Scheme lisingani kulhumday hawdokle mangna hai Raja sinba tungbada miyoy lising taru khutsa hayanaba lupa koti kun henbagi project amasu approve tawre Economy and Skill Development Program gi makada toolkit piba yauna skill training sing relief camp ta leiriba lanjen narak pamiyoy sing da pikre mahangna hai Pradhan Mantri Matru Bandana Yojana gi makada miron bi amadi khomjing binupi chama taruk ta kana ba phangan kre relief camp ta leiriba beneficiary sing da all age pension scheme gi kana ba piri person with disabilities sing da wheelchair sahum nifutaruk tengbang gi polam sing amadi assistive device chama yankhai mapal pikre Disability Certificate Marfudra Taruksu Sem Duna Yantokre. Haujik oiriba phiba masigi haurakpham thijinabagi damak High Court ki hanagi Chief Justice samana lusingduna Commission of Inquiry semkre
tongan tongan ba ethnic group singi marakta santi amadi ing tapna laihanabagi damak peace committee semkhre irang asida mangkhraba Aadhaar health card bank passbook na chingba nauna semnaba thabak paikhatpa hore Rajyapal na hai santi gi maikaita thangjinba khongthang amoina Bharat Sarkar amadi Manipur Sarkar na United National Liberation Front UNLF ka santi gi sahi taunakre Khenaba kaya kauthoknaraga mipum khudingmakna chawkhatpagi lambida ama toina changsin minanaba amadi lamdam sida santi amadi nungsi chanabagi phibam halaktuna Rajya sida chawkhatpagi lambida manglomda changsinnaba honabada miyamna mateng pangbinabasu Rajyapal na hairi Mukhyamantri Nongthombam Biren Singh ngasi Rajya Bidhan Sabha da senba chahi 2024 gi oina lupa koti 13,300 sangma sumna ama lakh 35,000 gi budget ki senpham puthokre vote on account ki senpham na lupa koti 13,000 sangma lakh humphuma ni budget adu putholaduna Sri Biren hai Union budget pass tarokpa matamda Kendra Sarkar ga Rajya Sarkar ga mateng pangnaba yanabagi damak vote on account asi puthokpani mahangna hai handaki sahi asi Rajya asina mayok nabada khwaidagi waba sahi singi manungda ama oiri adubu Sarkar asina Manipur gi ngamkhai amadi miyam ki punsi lanthum mapung phana ngak nabasap yungna lepli laibak asida salairiba ain gi kanglon sing kaihaloi Sri Biren na Mamang sahigi me ahumdagi haukiba irang asida waba nanglaba miyam mathau tawbada thawai thakraba amadi asokapan nangkraba security force ki awabadasu saruk yari hairi makhoi gi phangpham thokpa phanghanabagi damak sarkar sina hotnari mahangna hai lanjen aduna relief camp ta leiriba singi damak nongmada changdraba yadaba polam sing amadi makhoi gi leinaba yum phanghanabagi damak kendra sarkarna lupa koti samri gi senpham piba yarakle Laumi singda selamadi maru marang na singba yanthokle akiba leitana lau ubaya hanabagi damak IRB personnel lisingani sangmana ngak selhali mahangna hai Miyamgi lepa leitaba mateng aduna aikhoigi lenga asina Rajya sibu seba tawbugi thangjelilba khongthang asida mateng pangbiri saukhatpa mahi asibu samajgi level khudimakta phanganaba honabada aikhoina level khudimakta lengak saksan phaganhanaba thamliba miyang asi sathagi gani Handaki sahi asi Rajya Sinamayok naba khwaidagi challenging oiba sahi singi manungda amani adubu ayangna Manipur gi miyamda thamjaningmadi lainga asi Manipur gi ngamkhai ngakani haibudu lengdana lai haibu wafam simadi panjani miyam gi punsi kangani samaj amadi jati gi mayokta leiba singi mathakta action lokatkani amadi laiba asi da salairiba ain kanun tugai haloi imung manunggi miyoi sing kainaraba amadi makhoi gi lan sampati amadi hingnabagi lambi mangkhraba praja singna tariba awaba nungaitaba aduda ayaksu surug yazari mathau tawbuda thawaina pontha pikhraba amadi asogapan nangkhraba security personnel sing yomfamda su ayangna saman uchchari Mukhyamantri na 2023 gi demand of supplementary grants puthokki Rajya Bidhan Sabha ngasi laikhidraba miyoi sing hanagi Rajyapal PB Acharya MLA oiramba sing Sungkho Kai Dongel Mainam Nilachandra RK Theko RV Mingthing Konsam Tomba Konthongjam Sarat Tongbram Mangibabu Ningthogjam Bihari Salam Gopal Daisin Panmai amasung Rajya Bidhan Sabha gi hanagi secretary Ningthogjam Heragi mafam dai kai khumnaba utuna makhoina lawrma thodang kayabu singthaki minute anisu tumina leptuna kai khumnaba utki amaromda Rajya sida hojik thokliba irang asida laikhidraba singi mafam dai kai khumnaba utpaga loinana awaba phongdokpa oina sabana minute anisu tumina lepki tabiriba pawasi Akashvani Imphal dagini Manipur da chungasi jati gi bigyan gi numit palan thoram pangthoknari Rajya thaki jati ki bigyan ki numit ngasi Vikas Bharat ki damak indigenous technologies highway hiramda palace compound laiba MSFDS ki auditorium da pangthokre Rajya ki education S Vibhag ki science unit na sinduna pangthokpa thoramaduda DM University ki vice chancellor Professor N Rajmohan na Vikas Bharat ki damak indigenous technologies highway sida wangangki Thoramduda wangangbada education S ki director Laisram Nandakumar na hai CB Raman na Raman effect puthokhiba bu ningsingduna jati ki bigyan gi numit pangthokpani mahang na hai haurakliba mahairoi singda bigyan gi oiba wakalon chelhan ba tangai phade mahang na hai
February 28 sibu 1987 dagi hauraga India da National Science Day na observe tawraga dum lae masigi main pandam gi harakli ba angang singda scientific thinking si moigi day to day life ta dum inculcate tawraga leminana bari aikoina karigumba any problem ama lakma matamda solution do with reason puthokna na bagi pandam da tawjabani aikogi iramdam gi oiba technology ji season naraga chakotpa bharat ama oyanba haibasini angang singda encouragement inspiration mayam ama phangalakanda moisu ana ono bo wakhlon mayam ama khalaga tungdasu scientist oirakna bagi pandam do thamakana koina National Science Day si pangtoksa Manipur Science and Technology Council Mastek nasu Jati ge Bigyan gi numit ki palan thoram ngasi Imphal gi akam patalaiba National Institute of Electronics and Information Technology nelit tafangthoki thoramachigi saruk amoina Mastek na sinduna Science Model Exhibition, Science Short Play Competition, Sport Painting Competition, Declamation Contest, Science Quiz, Scientific Film Show na singba tongan ba thoram sing numit manga nisut na pangthokani Dhanamanjuri University ki Department of Physics na susinduna Jati ki Bigyan gi numit palan thoram pangthokhi thoram tuda Manipur University ki Physics Department ki Professor S Dorendrajit Singh amadi Dhanamanjuri University ki School of Social Sciences ki din Professor N Bhubaneswari Charukyaki Kuki Kulai Paiba Singh amadi Bharat Sarkar ki suspension of operation makha chathabiganu haina ngasi raijasi ki mafam kayada wakat mifam chathakre District Legal Services Authority Imphal West amasung Trained Nurses Association of India Manipur State Branch na Manipur State Legal Services Authority ki makhada nongmagi oiba ain gi lamda miyambu khangan nabagi thoram ama ngasi Imphal gi Lamphel Court Complex ta leiba ADR building da pangthokre National Commission for Protection of Child Rights NCPCR na Manipur Commission for Protection of Child Rights ka khusam naduna district level sensitization cum orientation program ama ngasi pangthokre Systemic Voters Education and Electoral Participation SWIP ki matang da nongmagi oiba Integrated Communication and Outreach Program ama ngasi Imphal ki Sri Sri Gaur Govinda Girls College da pangthokre thoram duda ahan boina bhot thada godoriba miyoi singda EVM VP Pet na singbagi matangda kupna khangan ki quiz competition namasu pangthoktuna manamathum yanthokki Akashvani Imphal dagi pau tabiri Narcotics Control Bureau Gujarat Police amasung Navy gi apunba kangbu amana thihumbagi thabak chathabada drug kilogram lising humchama hen fare drug singadu gi manungda saras Methamphetamine amasung morphine yauri social media da thagat warol da Griha Mantri Amit Shah na hai Pradhan Mantri Narendra Modi gi drug sizinataba Bharat haiba midyang gi makhada samudra khongban dagi yamlaba drug singadu phaba ngamkhibani masimak asauba mai pakpa amani hainasu mahangna makhatari laibak asibu drug nisa oina sizinataba lamdamama ohenaba sarkar gi achetpa phirep lai hairaduna Sri Shahana Navy NCB amasung Gujarat Police ki kangbu adubusu thagat phongdokhi None Zilla gi hauksong da ngasi ex servicemen singi oiba interaction program am pangthokre Assam Rifles ki None Battalion na sinduna pangthokhiba thoramatuda ex servicemen singna mayok nariba khudong chadaba kaya gi matangda khanakhi Aroibada maroiba pau amukhana Sitting mga legadaba tarani thoisba Manipur Vidhan Sabha gi mga suba mifam ngasidagi haukre Mukhyamantri Nongthombam Biren Singna ngasi Raija Vidhan Sabha da senba sahi lisingani kunmari kunmanga gi lupa koti lising kuntra mari samwa ama henbagi budget puthokre Mukhyamantri na hairi sarkar asina Manipur ki ngamkhai amadi gi miyam gi punchi lanthum mapung phana ngaknaba sapjungna lepli Manipur da sungasi tongan ba lupsingna Jati gi Bigyan gi numit palan thoram pangthoknaki amasung security gi sauna mai pakpa ama oina Gujarat ki samudra khongbandagi yamlaba drug kilogram lising ahumsa ma hena fare pauloi jare